Chief Minister na hujik Manipur da thokliba irang asi laksinba ngamgani natraga ngamdre haibadu chapchana khangalu haiduna miyam na singjamai traffic point ta khongjang changsinkre. Numit humputraga mangani suraba fauba Manipur da tangdu laitaba purakpa ngamdrabani na Chief Minister yauna Cabinet Minister Singh Moral amadi Humanity Ground da fam thadok birai na Manipur Pradesh Congress Committee na taksilakli. Amasong Manipur da hujik thokliba Kanglup ki lal asida yaugdaba Furuk Kanglup Singh na lal taunariba nakal animaka wari sanaduna lal khamjinba matam oire haina Rajya Sabha ki MP Laisemba Sana Gaubana miyamda appeal tawakli.